Mizoram ki Samphai district ki ZRA ki militant kukizo ani junta army da katuna hat khre na social media singda asiba ki photo video amne document sing thagana rakhre Aramai Tengo Unit 27 QRT branch matam pumbagi oina thingjingada bani haina JSC na phongdokre thawdosi ki matang da sem ke JSC against the brutal murders of Sesam Abdul Qadir alias Asaubana thadrok serol amada mahak thase ki taragi numidang pung tara makharom tarakpada emungda ki thokibadagi mafom khangdana leirakhibani adubo ngarang samuro makhale kai maningi mapa oiramna nambul turelgi torbanda hatok laga phunjilambadagi phangle misi esi ki matang da pawbite khulgi miyam amadi Manipur gi CS Sengi upon me Pama Mapang Tokuna, JSC advisor Alhas Maulana Namisidina, Maya Tangba Lauduna, Wadep Manga Laure, Pawitek Mamanga community hall the Pangtopomi Pamaduna Kupna Kanarabamatunda, Lauki Bawadep Sing de, Manipur Gimiam Amadi, CSO Sengna Sesam Abdul Qadir Eli Sesam Asaubobo, Minuxi Yaudana Tamtina Hatlabamatunda Pumzilambato, Akanamong the condemned away, Taudo Asigi men accused Amadi Atai Senabasing. Pungkun marigi manungda masing suno phagadabane masina trabe phawba mahaki haksang lauroi arambai Tengo Unit 27 QRT branch matam pumbagi oina thingjingadabane mihar asigi mayokta Manipur da lairiba miyamna yaningdaba phongdokpagi democratic oiba protest pangthokani amasung main accused oiriba longjam khaba amadi atai senariba miyoising suno phangdriba phawba logi matungina mihatpagi section gi makhada cherak pidriba phawba khongjang sangsenba haina lepna re haide Nakalambarom the investigation the Mateng Pangani Hana 18 Pongdorakre. Sesam Abdul Qadir Mihat Kimatang the police Satharako investigation the Mateng Pangani Hana 80 Unit 27 control room the Thadroko Zerolamana Heidi. Zerol Sena High Powite Malikai Sesam Abdul Qadir Gimihata Senabani Haiba, Mikaya Logi Matung the police na Pagat Cray, Tokriba Toto Asida, Senabani Haina, Yunam, Huidro Makalekai to give me Karamade, Yunam. Huidrom the labor 80 Unit 27 QRT the Yauba mi Kara police investigation matungana fagat ke Makatarakpada QRT as mi Karasul Senar but the police that surrender Tohon Cray Loinana police na Satarako investigation amadi loge procedure lakwada arambai Tengola Mapung Pana Mateng Pangzagani Lamda Masida Himinari Matayama the Matay Pangal is now Sena Irang Sigamari Lenana Kaminel over Irang Sagat Pidanabamade Kaminel Tahan Bidanaba Apple Tauzari Hina 80 Unit 27 control room Samurong Tadroko Zeros na highly Facebook ta arandu pau sandokluba ama police na phare thasi ki tara manga da phubara da nomai kap le haiduna Facebook ta arandu pau sandokluba ne haiba Bisnupur 1 number 3 maning lekai dagi Rabi Kanta Konjengbam sahi kuntra gamari ko wamioi ama arang police na phare haidi Ahmedabad plane crash haksang samang kuntra manga masak khangdokle samasumna ama khusina khre Nganthoi Lamnunthem gi haksang Masak Khandri Haidi, Thasi Tara Nithoki Numijung Matung the Gujarat ki Ahmedabad ki London gi Gatwick Airport Tamna Paikalapada, Ngaidingida, Naknana Leba, Bijip Medical College ki hostel ki building the Thomzen Badaki Kaiduna passengers and Kuntraganitoi, crew member Taraganitoi Manung the passenger Amaka Hingauraga Atana Lake Dabagi Manungda, Nasi Pawda. DNA test ki mateng na haksang sam kuntra ki masak maming khangdo pangam kreduga haksang singa sigi manung dagi sam ga sumna amal laikhidrab singi imung manung ki miyo singda aroiba mathong mangam pangtok namba khusina kre haidi adomo namak Nganthoi amasung Lamnunthem singsang ki haksang singdi ngarang numidang phawbuda masak maming khangdo pangam khidre adomo namak ngaseyuk phawbu ki manung dadi soidana khangdo pangam lagani haina haksang singa sibu thamlakliba Ahmedabad ki hospital ki makai dagi phongdorok le haidi panba yabadi makhoi ani ki haksang masak khangdok nabagi damak Nganthoi ka pungmina Masay Gitanjali Amasung Lamnunthem Singsang ki masin manaudagi DNA ki sample sing lau krabani Nong leptana chubadagi more lambi ninkai kre haukiba numit kharani dagi nong leptana churapuna maram oiduna National Highway 102 ki Sikkim village tagi more college phawbu ki marata lambi ninkai kre haidi press na phangbu pauna hai more police station dagi kilometer ahum lom chalaga leiba National Highway number 102 ki Sikkim village tagi more college phawbu ki marata National Highway sigi saruk khara ninkai kiduna khudongtini oiba mongda leire more police station ki personnel sing amasung Sikkim village ki khunja sing yauna mafam adu da sangsenduna Kodong tiba thok tana ba section tharang lokhat ki khunja sing na lambi chathok sen jana bagi damakta chingi sarok ko thok tuna lambi sem bagi thabak chathaki haidi Asumbo report miyam da lauthokata bane haina kokomi na phongdokhe gwal tabi thaudoki inquiry committee na langkhat ki report ta yumpham oiba asumbo oil adu leipak miyam no khaurang na ngai duna leiribani report asi Manipur governor ki office da laikhre hiram asigi matang da pena khidraba Manipur miyam na khaurang na ngai duna leiriba asigi asumbo oil ki report athuba matam da miyam da lauthongnaba amasung thabak lokhanaba honagadabani haina kokomi gi cherolamna phongdorokle
Child COVID Care Center hangdongnaba Governor da hajakre. Manipur Commission for Protection of Child Rights MCPCR gi mihut kharana ngarang Raj Bhavan na satuna Manipur gi Governor Ajoy Kumar Balaga unaduna handak nauna amuk COVID pandemic lakpa asida khudakta State Policy for Children semnaba amasung Pediatric natraga Child COVID Care Center hangdok pinaba hajakre. MCPCR gi Program Officer Sumel Yumnamna Thadroko Cherols Nahai Delegation aduna Governor in Council gi khutangda Manipur State Policy for Children 2025 ase approve tawbaga loinana sanahanaba Governor da haiki Madu oiba tarbadi North Eastern Region da angak sangge oina masage State Policy leba state ase Manipur na ahanbo oiraga ni loinana hauze hingsana sokhalaba angak sing amadi sotharaba angak sing yauna angangi tongan ba problem sing yengsinbada su asawu mateng oigani haidi Makhatana state ase ki tongan mafam sing da hauze COVID ki anobo positive case kaya ama laku maramna COVID na sohalaba angak sing tongana layeng bo yanaba makhoi khaktagi oiba tongan ba pediatric COVID care center kharasu sabiyo haina Governor da haiki Masigi matakta hauzi relief camp sing asida IDP sing masing yamna leiba duga makhoina leidiba area aduna akagnaba oiba maramna social distance ke protocol su chanaba yaroidaba maramna sing amasung tamda leidiba relief camp sing asigi hauzi oiba phiba masisu semgat pinaba amadi yengsenbinaba haike KCP na athingba thamkhre Kanglepa Communist Party KCP ki Finance amasung Department of Information and Publicity tabung bumaitai na wafam kara thamlakle mahana khuyek piduna thadorko cherol amana hai All Manipur Road Transport Driver and Motors Workers Union atopa driver union amasung driver union singi mathakta makhoina tawriba thabak thoram punamak party na kopna yengsilba matungda union sing asina driver isel naw sing asibu khanghandana asawu senpam mayam ama lut tawduna leramba party na National Highway 2 amasung 37 da cheliba truck singdagi masak khangdaba union gi mingda yamlaba senpam kya khonggat namba office bearer singna masa masagi oina yena thoktuna leramle masi makhata na amuhana chatharaglabadi lomna pirakpa thawtang masa masana yagadabani atopo wafam amana election tawduna president secretary amasung office bearer singna lifetime oiduna leibagi mami yamna sauna tari truck driver singdagi hana lauramba senphamdagi ngammi yani haiduna hengalaga nam haduna lauriba senpham sing haiba ngamjadaba driver singdi mamitagi mapi tana hojik phawba khangduna leibani mathakta piriba kya sing asi lopasina central committee ni yamna kumna khanaraba matungda highway asidagi union singna sel khaiba khudaktagi athingba thamlei loinana mari leinaba sel khaiba da hakthenana amadi nakoinana senariba union singna lop asina numit 3 nigi manungda sangjarakadabani amadi sahi taragi union singna khaikiba statement account lop asida Kalakadabani, hide wapam sing a seat, Hawaii Usitaba Tarabadi, Matamdu the Torakwa, Pata, Nasana Sana Puzagadabani, Atopayana Maru, Wapam, among the Sukarakan, Tamzakraba Wapam Hibadi, Asuana Matamsi the Sendoi Sanaba, Sanabisina, Wapam Sibu Hawaii Usita Duna Kune, Kimio Karanekuna, Nam Haduna Sendoi Kom Libokudima Glukiano order Amatotro Pawa, Pension book at them Singba Paisinduna, Sendoi Konga Livasi, Makatana, Tingba Tankigani, Karigumba Hide Basiki Mayukta Tabak Torambagi complain ama pangbada amu anangakpi bagi mohota ahakpo serak pigani miyamna masida lup asibulana khanbigano athingba se amu hana komthorakpagi thaudang lup asina pugani haide Security ki check sathaningai serakta Dreamliner taruk yauna Air India ki flight taret cancel tawkhre Ahmedabad Air India ki flight AI 171 kai khraba matung da Boeing ki Dreamliner 7878 khodimak security check tawna palingang na thabak paikhat pa hokhibaga loinana tongan bampham da Dreamliner sing ki security check sathabana Air India ki flight kaya thengtha handuna passenger sing da khudongcha daba kaya mayong na halingai serak sida ngarang Dreamliner taruk yauna Air India ki flight taret tongan ba technical ki oiba problem leibana cancel tawkhraba flight sing adudi Delhi dagi Dubai paigadaba AI 915 Delhi dagi BA na paigadaba AI 153 Delhi dagi Paris paigadaba AI 143 Ahmedabad dagi London paigadaba AI 159 London dagi Amritsar tamna pairakadaba AI 170 Bangalore dagi London paigadaba AI 133 amadi Mumbai dagi San Francisco paigadaba AI 179 ni hairiba flight sing asida natana San Francisco dagi Mumbai tamna pairakiba Air India gi flight AI 180 gi engine amada technical gi oiba problem lerakpona maram oiraga Kolkata da thaidokna taraba matung Kolkata ge international airport ta passenger khudima kumhan ki haidi Sairak sida Directorate General of Civil Aviation na Air India amadi Air India Express ki official sungi mifam ama kaukre mifam asi DGCA gi Director General na share logduna pangthokadabani hairiba mifam asida Ahmedabad ki thaudok amadi Air India amasung Air India Express ki flight sing da technical gi oiba problem ki amayok nariba
asigi matangda khana nainagani haide Kukizo group ka MSA ka unakrabasu su sangdokpagi wafam laikhai takidre nakalamromda Congress ki matamda su agreement sign tawnarammadagi ngasagi phibam ase oirakpani haina MP sanajaobagi phongdokre Kukizo group ka Ministry of Home Affairs MSA ga Eningthou numita Delhi da mifam pangthokhibaga loinana su group ki kem taramari leibagi manungda miteina khundaba tampaklomga nakna singkhong singya da leiba kem taret manung hanjinba mafamda hongdokpada nakalani magnayana kredubu suspension of operation su sangdokpagi matangdadi sabsaba matamama lepna khidre numit 15 gi manungda amuhana nakalani gi marakta wari sanaraba yai haire Nakalamromda Rajya Sabha ki MP Eningthou Leisemba na ngarang X thadorokpa osamada kuki lalholu kungamanga ki umbrella body ama oidiba UPF amasung KNU ga Congress lengak matam kumja 2008 the suspension of operation su agreement sign tawnakhibadagi ngasigi nena tadaba yamna aruba phipa masila khibani haina phongdorakle su group singna ahanba kuki jogi oiba autonomy ama demand tawrambadagi ngasidi legislature yawa union territory ama semba natraga kuki Kizo miyam ki oiba separate administration nama demand toraktuna Manipur masjid tana ba phibam masida lakpani purnama ase mamangda leiramba Congress lengak ki asoiba khongthang amana thokhanbani haina Congress ku maral sirakle nahal New Delhi da su group ki mehus sing amasung Ministry of Home Affairs ko wari sana khraba matung Rajya Sabha ki MP Eningthou Leisemba na ngarang wafam ase phongdorakhibani Mangkiba se Sam Abdul Qadir ngarang sina phangkiba ka mari lenana pangal temna Manipur pumbada shutdown lauthokiba do ngasi June 18 gi yenglaga handokre loinrenana pangal tem ki maikai degi warol thamkhre madudi pangal tem Manipurna ngarang ahing nongyai degi tawgani haina toramba shutdown ado ngasi si lebaki aruba athauba singda sintha leptuna ikai khumnabu utpa oina June gi tarik 18 gi ahing nongyai phawba relax tawjare mihar asigi JSC na governor da thakiba ngasi gi matungda Sina lorokpa warep amadi thabak khudimakta pangal tem Manipurna khusamnaraga chatminagani amadi Manipurda leiriba CSO singa khusamnaduna akanba khongjang kaya changsanaba sem saba loijare waramasina governor amadi mari lenaba singna JSina thariba matamgi manungda taliba demand sing mapung phana pinabagi damakta section warol su thamjari haina KM Hasan Ali General Secretary pangal tem na khuyek piduna thadrokpa cherola man khangalakle Moregi maitai lekai sing maming onthokpa leite haina khangalakre kaksing lamkhaida matam kharagi oina hangduna leiriba Technopal DC office da ngarang maitai council Moregi mihut singa Technopal gi DC oiriba Saurabh Yadav ADC More amade SDO Morega haktenana unaduna Moregi maitai IDP singi awatpa sing gi matangda wari sanakre wari sanakibaduda maitai council Moregi maikaidagi Moregi maitai IDP singa thengnariba khudong sataba awada pakya gi matangda wafam sing pukhaladuna awaba singa kokna ba hairubada Technopal DC na puning changna taduna awaba taraba IDP singi apamba sing athubada phangalagani haina thajaba pirakhi MCM na hairubada Technopal DC na thajaba pirakhi wafam sing adudi maroina kumja 2023 gi May 3 gi irangta mafam khangdana thiba phangkidraba siramlagani haina longna khraba laikidraba mioi taret ki imung manungda ex gracia pibina ba haijarubada tawpham thokpa thabak sing tawraga sangadaba che changsing Hope Department ta thakalaga athubada ex gracia phanghalagani loinana interim rural game ki oina IDP singda lupa lising kun mga pikhiba duda phangaudaba IDP mioi chani mung wathauba dusu athubada phanghalagani haina thajaba pirakhi DC na makha taraduna Moregi IDP mahiro singi larik laisu tambada sangadaba awatpa sing health amadi ration card voter sanba yaraba mioi sing voter list sanbagi matangda tawba yaba thabak thoram sing athubada paikhalagani haina phongdokhi More maitai IDP singna portal da maming thaganaba register tawba matamda Moregi maitai lekai manga portal da yauti haibagi matangda sengdokladuna ADC More na maitai council ki thomi singda uhaladuna More da maitai lekai manga maming mangba leite Aadhaar card sijinaduna register tawba matamda Aadhaar aduda hana atopa village ama yauramba aduda lekai gi maming ubane aikoina Aadhaar card sijinaduna isagi mingda register tawba matamda isagi maitai lekai gi ming hapaga register tawba yai haina phongdorakhe Chief Justice ni relic camp yengsinba lakpada DC leiramdabadagi ngasi High Court ta kaukhatre Manipur High Court ki Chief Justice Kempai yaha Somashaikar na lusingduna Imphal West ki manungsanba mayang Imphal da leiba Prabhavati College ta hangleba relic camp yengsinkhre khongsada tu kamari leinana DC na mafam da lakhibada Manipur State Legal Service Authority ki Executive Chairman Justice Nganthoi Lamnunthem na asawo utkhibaga leinana ngasi upuk 10 makhai phawing manungda DC High Court ta lakna bakhangakhre khongsada tu
मरी लेना हाई कोर्ट की चीफ जस्टिस केम्पाई यहा सोमशेखर ना हाई कॉन्स्टिट्यूशन की मतुंगिना लेबा असगी बेपुम खुदिमक चप मानबा हक फंगले इरांग असगे सैथेग नंगलेबा आईडीपी सिंगे असुंबा वायर सुखसोय सोयदना फंगनी चप मानबा मियेंग येंगदुना साखोट लंबिदा पुखनबा हाई कोर्ट की माइकाइदगी चप चाना लेपले हाई के खोंगसरद सरुक याखिबा जस्टिस बिमोलना फोंदोखिबदा रिलीफ कैंप ता लेबा लेतबा थीदना आईडीपी सिंगे चाकथुंग चप चाना पीगदबनी लेंगाना पीरिबा चाकथुंग खरा असिना इमुंग मनुंग कोनदबना सेंथोक थीबा चटपा हाइबा असि हौना सानी केम असिदा लेते हाइदुना चाकथुंग पीदबगी थवंग लाइबक थीबनी थवंग असिमक हक्सिना लौई हिरम असिगे मतंग गवर्नर दा वाफम असि पुखतुना इरांग असिना मयुम मकई थादोक्तुना लांजेनरबा मियोइसिंगे चाकथुंग मपुंग फाना फंगहनबा होनगनी हाइना थाजबा पीखी हौकेबा कुमजा 2023 की मे 3 दगी इरांग असिना मयुम मकई थादोक्तुना लांजेनरबा सिंगे mateंग पांगनबा हाई कोर्ट की जज जुडिशियल ऑफिसर बार एसोसिएशन की थौमिसिंग थागे तलब के सनफमदगी खाइनरगा एनमेट सिंगना तंगाई फदन चंगदबा यादरबा पोलम सिंग तेंगबांगदुना लाकले मसिगी मथक्ता आईडीपी सिंगी फिबम येंगसिनबा लालमखिबा सुप्रीम कोर्ट की चीफ जस्टिस याउना सीनियर जज मंगागी खोंगसतना रिलीफ कैंप सिंगदा लीगल एड प्रोग्राम चथनबा नेशनल लीगल सर्विस अथॉरिटी ना थारकपा सेनफम सिंगना ngasi फावबदा मासल साना सिंदुना तोंगान तोंगान रिलीफ कैंप सिंगदा तेंगबांगदुना लाकले हाना महाना मखाता के अमरमदा ngasi उपुंग तरा मखाई फावबगी मनंगदा इम्फाल वेस्ट की डीसी मसामक हाई कोर्ट लाकनबा जस्टिस बिमोलना खंगनखिबने हाइदे हिल एरिया कमिटी की चेयरमैन सेंटर की पुनिंग सिंखरे मणिपुर की सिंह की डिस्ट्रिक्ट सिंह पाखलिबा कॉन्ट्रैक्ट वर्क सिंह ठेकेदार सिंहना ऑफिसर खरगा लौतुदरगा ममिंगतगी ओइना थबक तौबगा लोइनाना क्वालिटी मेंटेन तौद्रे हाइना हिल एरिया कमिटी की चेयरमैन दिंगांगलोम गांगमैना यूनियन होम सेक्रेटरी अमसों गवर्नर अजय कुमार बालादा चेरोल थादुना खंगनख्रे हौखिबा निथौकाबा नुमिता हिल एरिया कमिटी की चेयरमैन दिंगांगमैना यूनियन होम सेक्रेटरी अमदी गवर्नर दा थाकिबा चेरोल अदुदा सिंगी डिस्ट्रिक्ट एजुकेशन हेल्थ अमसों लंबी थोंग सेमबगा मरी लेनबा डेवलपमेंट प्रोजेक्ट कया अमा थबक निंगथिना तौद्रे प्रोजेक्ट सिंग असिदा गवर्नमेंट ऑफिशियल अमसों ठेकेदार मानरगा तौनिंग तौदुना लेरे थबक अमत निंगथिना अमदी क्वालिटी लेना तौदना पैसा लौथोक्तुना लेरे हाइदि डिस्ट्रिक्ट हेडक्वार्टर सिंगदा रिजिड पेवमेंट की थबक अमदी स्कूल हॉस्टल सेमगत सागतपगी चथरिबा थबक सिंग नियम चुमना अमदी क्वालिटी लेना थबक तौद्रे हाइबा वाफम थमनदुना दिगांगमैना असिगुमा अरानबा थोंग कया मियोय खरना चथदुना लेरिबा असिदा मियेंग संगबिदुना मखोयगी मथक्ता चपचाबा एक्शन लौनबा अमदी मतुंगदा सिंगी मियामगी साखोत थौरांगी थबक सिंग निंगथिना तौहनबा थबक लौखतबिनबसु यूनियन होम सेक्रेटरी अमदी गवर्नर की पुनिंग सिंसिनखे यूपी की बम्बोला साफम पोखाइबदा नुपी मरी सिरे तरागनिथोय सोकले उत्तर प्रदेश की अमरोहा डिस्ट्रिक्ट लेबा बम्बोला साफम थोकिबा पोखाइबगी थौदो अमदा नुपी मरी सिबगा लोइनना अतोपा तरानिथोयना सोकले हाइना ऑफिसर सिंगना ngasi फोंदोखरे